Kurumzari, Pau Midyang Tabili Bisingbu Taram Nokchari, Ahanbada Maroi Bapau. International Day of Peoples with Disability ki Tauram Manipur Dasu Paksan na Pangtok na Kre. Disabled Singidamak Sarkarna, Akanaba Taurang Kaya Paikatli Haina, Minister A.K. Mirabai na Pungdokre. Amadi, Yankitarit Suba Sarjuratan Singh Memorial Football Tournament Sisimit Hayangdagi, qualifying round Horagani. Pau Sandok na Prizari. Malemgi atay mafam da pangthok na bagum International Day of Peoples with Disability ki Tauram Manipur Dasu State Government amadi tongan ba lup sing na sinduna paksan na pangthok na kre. Mapung ba Tauram Social Welfare Department na sinduna Kuman Lampaki kang sang da pangthokhi. Tauram aduda Social Welfare Minister A.K. Mirabai, Principal Secretary Barun Mitra amadi Director L. Ibobi Singhana Tauram apusing oina sarukyakhi. Tauramga Mari Lainana, person with disabled or Mue Singda tricycle, wheelchair, Yauna, Tongan ba Potlam Kaya Yantoke. Director L. Ibobina, Disabled Certificate Bibagi Tabak Singh Asi, District Headquarters in the Supang Toklagane. Jenims, Health Directorate, Amadi District Singda Ladiba Hospital Singda, Disabled Kangdok Nabagi Tabak Paikatli, Haibagaloinana. Department of Paikatliba Tabak Tauram Singh Kanghanke. Principal Secretary Barun Mitra na haikibada disabled oiraba miyoi singbu hanthana yengbigano amadi mama mapa oiba singnaso luna chana tawbiyo haiki. Minister Mirabai na differently able oiraba miyoi sing asigi chapchaba adhikar sing lay mama mapa oiba singna lot sinduna thambigano. Department na paikhatpa yaba makoigi akhanaba welfare scheme kaya paikhatli sarkarna makoigi thabak lawbada Jada ahum khaktuna thamli haiki. Social Welfare Department haibasi makoigi Northern Department oina lairaba department asigi sahi kudingi lairiba makoigi oina piriba khudong chaba mayam singse phangan biduna loinana masagi aiko educational line da tongan ba treta makoi busu involvement tawanduna makoigi haidoi singdoiba kaya aduna laipak asida aiko awonba peace amadi nungai ai praba purakna ba honabada makoigi ju saruk ya hanchi haibase mai ai ngasigi lamdam asida lariba laipak asida lariba nagrik khuding makta aina masigi numit asida asimasu aina thamjaringi. Thauramasi Handicap Development Foundation Manipur Nasu Sinduna Manipur Press Club the Supang Toke. Break barrier open door for an inclusive society for all Haibatim the Pangtokiba Thauram Aduda Foundation Asigi President Dr. C.H. Rupachandra, Amjogi President Wangkhemcha Shyamjai, Amukogi President Dr. Y. Mani Kuman, UCM gi President Y. Nabachandra, Amadi, Jaliarong Union Assam Manipur Nagaland gi President Amu Kamaina Chingba Miyoi Singna, Tauramapu Oina Sarukyake. Tauramga Mari Lainana Kangatlaba Disabled Singda Sel Amadi Kursukulai Singh Yantoke. Sarukyakiba Amu Kamaina Government na Disabled Singidamak Paikatliba Tabak Tauram Singda Leiba Awatba Amadi Tauhaningba Wafam Kaya Pungdoke. State Northern Agency Sina Mid Diamond Kaya Mokong Table Kaya I think it was going on the disabled thing. Machine is survey report view have the social department Matam Sana Bikibra. I have to speak. 100 years old old age come there. I think 60, 50 years old and then I get the map that is low in the lead the way all expense in the layer. All the kind of statement. Disabled Degi Thauramasi All Manipur Disabled and Handicapped Person Development Agency na Sinduna Singdamai Chingamakagi Laimayol Arts Center de Bangtoke Disabled Sanaroi Marida Asin Arangi Maikaidagi Kudol Pot Piki Thauram Aduda MLA K. Sarat, Councillor Subhas Chandra, Environmentalist R.K. Ranjan, Amukogi Vice President W. Gonendro Amadi, Padmasri and Nabukishore Yauke. R.K. Ranjan na listing ani Amad gi census report ta disabled person asi lising kunipan gi mathakta Manipur da lei haiba record lei makoi gi masing chahi khudingi hengalakliba asi nungaitaba thawong ni haike MLA K. Sarat na Social Welfare Department na makoi gi scheme kaya paikhatuna kanaba kaya piriba asi disabled person khudingmak phanglabra haibadu check tawba darkar oi makoi gi phangpham thokpa sing chap chana phanghanaba honagani haike development
commissioner de hapo de head ko se hantar ki koi report koi assembly assembly mamanda committee se ama ha phone de marui report da proposal da ai athurona da information sing ai ki na phone da ge Disabled Day gi thoram asi ngasi SSA Imphal West na sinduna khoyathong pukri achawba maning da leba Jet EO gi office ta su pangthokre thoram aduda IMC gi chairman A Nimai Sharma child rights activist K Pradeep Kumar yauna tongan ba miyoi kyana sarukya ke differently able oiraba miyoi singna puthokpa potlam kaya su utki K Pradeep Kumar na disabled person singi oiba policy ama semdabana makhoina awaba kaya mayok nariba asi sarkar na mityeng changhaningi haiki IMC gi chairman Nimai na palan thoram pangthokpa khakki mahutta disabled singi damakta thabak paikhat pibana hena maru oi haiki SSA gi district program manager Ronikana mama mapa oiba singna disabled oiraba angang singbu lot sinduna thambigano haiki Disabled Day ga mari leinana Tera Bazar da laiba Tera Boys School da numit humni chupna chathagadaba disabled singi mela hawdokre Relief Center for the Welfare of Differently Abled Person Laima Leiting Tera Lifeline Trust Center Handicap Welfare Society Amadi Chawkhat Khongthang Self Help Group for Handicapped Person na punna sinduna pangthokpa mela hawdokpagi thoramda Manitco gi Managing Director N Joy Kumar Relief Center gi President Opendro yauna tongan ba miyoi kyana sarukya ke tongan ba potlam kaya utkiba mela hawdokpagi thoramda Opendrona disabled singi oiba phangpham thokpa sing mangba yaroi haike Chairman N Joy Kumar na disabled singi oiba mela ama pangthokpa si aphaba khongthangni makhoi gi haithoi singthoiba singbu aikhoina ikai khumnabigadabani haike सरकार ने सुयाम थादा दन होनरी तवी अब मयाम तवरी अदुबो कोई एटीएम बुत संग मतमदा अवाब मयोकनरी करिगुम पाक अम संगे है मतमदा पाक वायर की फेंसिंग खारगा यामन पिकपा जगह मी संग यादबा आइदि मी पिकपा संगम मोइबा अदुदा कोई व्हील चेयर गुम संग मंगमदबा कयाम सु कोई थनरी District Project Officer Sarvasiksha Abhiyan Imphal East na susinduna Thauramasi JTO Imphal East ke complex ta pangtokhe Thauram asida ADC Imphal East Peter Salam JTO H Memasu Sarukya ke Thauram sigi saruk ama oina SSA gi makhada Inclusive Education Fangliba Differently Able Angang singi oiba Jagoi isegi Thauram su pangtokhe Loinana layekpa changdamnaba damakok mathang taraba singdasu manamatham yentokhe Sap manaba sama sakot ke hai taragadi makoi sakot taragadi sama sakot pasinde aduna moisu punna kai karam torga moisu karam ba film no porok na bo honar kai mainstream lawana honar kan da sugumba sigi moigi sigi ngasi ni mesi am motu oi aduga maru su am oi manu mina su oi Manipur State Legal Services Authority na Deaf and Mute School Takiel ga khutsam naduna numit asi Takiel da leiba school asida pangthokhe Thauram asida Manipur Judicial Academy gi Director Maibam Binoy Kumar School asigi Headmaster K Tulesor District and Session Judge Manipur East A Guneshwar Sharma Manipur State Legal Services Authority gi Member Secretary Chandam Brajachan su sarukya ke Thauram asigi saruk ama oina Manipur State Legal Services Authority gi maikaidagi school gi mahiroi singda boy kolom khudol tamke District Social Welfare Office Churachandpur Lilian Fonts PIF Advance in Social Service Churachandpur District Disabled Union SSA amasung Center for Community Initiative Churachandpur ga khutsam naduna Thauramasi Senate Hall da pangthokhe Thauramasi da disabled singna nat ki thauram pangthokpaga loinana manamathum amadi appliance kaya su yentokhe Sarvasiksha Abhiyan Thobal Nasu Sinduna Thauramasi Wangbal Community Hall da pangthokhe Thauramasi da Assistant Commissioner Thobal Nongmaithem Bandana Jet EO Thobal KH Amuba Regional Institute of Handicap School Yairipo ki President M Rajen Susarukya ke tongan ba cultural program singa loinana disabled singda mana yentokhe
District Social Welfare Office Thaubalna NGO kayaga khutsamnaduna numit asi DC Complex Thaubalgi election hall da pangthokhi. Thauramasida Thaubal Jilla Parishad ki Adhyaksha Khundrakpam Swarnalata, District Social Welfare Officer Thaubal TH Nilakumar amasung District Youth Coordinator Nehru Jubakendra Thaubal Y Laxman su sarukyakhi. Sarukyakiba disabled singda manamathum sing yentokhi. District Social Welfare Bisnupurna Society for Disabled Persons Kumbiga Khutsam Naduna Numit Asi Kumbidasu Pangtokhi. Thauramasida MLA S Bira Oinam Nagar Panchayat ki Chairperson O Budhi Imphal Free Press ki Editor M Dhanabir District Social Welfare Officer A Kameshwar Susarukyakhi. Chief guest na disabled singna puthokpa video album amasu release tawkhi. MLA S Birana disabled singbu ekhoi khudingmakna mating pangsi haiki. Masana soigi aina soiba natti. Ishorna sembirakpada mahaki soiba se. Soida ba ekhoi mayam maraktagi soiba mahak yaurukpani haibasi bhat tarakpadagi. Ngasidi ekhoi gi lamdam asida natana. Prithvi gi mafam khudingmakta UN order Pukatuna. I quite find about disabled meeting as a Makoisu. I quite some night quite lady by me or Norman lady by Quaker Subman and I quaking the Devani. World Disabled Day gi thoram JTO Wangoi nasu sinduna Wangoi the Leba JTO Complex tapangtokhe. Thoram asida MLA O Lukhoi JTO Wangoi ke Nabukishore susarukyakhe. Thauramasida wheelchair nipan yenthokhi bagaloinana special need darkar oiba angang chamasu register tawkhi. Manipur da law unariba lawpham sing ngak senanaba niyom ama semgadabani haina Bharatiya Janata Party Kisan Morcha Manipur Pradesh na thadorakpa cherol amana khanghalakli. November thagi tang kunmanga dagi tha sigi tang tarahumdoi phawa chathagadaba International Fortnight Observation Protesting Violence Against Women's ka mari leinana khutlai paiba masel muknabana nupi amasung angang da piriba chaithengi matangda khananai bagi mifam ama ngasi Manipur Press Club ta pangthokre. Women's Section for Development North-East Dialogue Forum United NGO Mission Manipur Conflict Widow Forum, People's Platform Secretariat, Village Women Coordinating Committee, Association of Landmine Survivor, Amasung Care Me Group na khutsamnaduna senba khananai naba mifam aduda Conflict Widow Forum gi pisak Extrajudicial Execution Victim Families Association gi T Renu amadi Ward ki Sobita Mongsa tabamna Presidium member oina sarukyakhi. Tharamduda khutlai paiba masel muknabana lukra oihorabi kayana makhoina thengnariba thamoi shokpa awana kaya likhi. Loinana Human Rights Alert ki basantana UN na piba khutlai paiba masel muknabagi chatnagadaba niyom amadi Manipur da oiriba fibam gi matangda paper pathokhi. Ivam gi President Renubalana khutlai gi muknabana nupi amasung angang da thengnariba awa ana gi matangda wafam kaya phongdokhi. Aduga nupa leitre how le koi thingna bose ekoi stigma thingna dise imung manungdana ai nupa leitre aina organization ama thabak tawgera magi sen thoglangi tana mohonna bada thengnari ba samasya je imung manungdagi haure si orpa nei bose ekoi haure je ai bu khangdaba ekoi bu khangdaba nupa leitaba mi amana khangdaba mi dadi ekoi orpa tawna te ekoi bu khangba ekoi gi nagla bo mari mata ekoi gi leikai na ekoi bu khandane yengmane North-East Council gi makhada senthok leina floriculture paikhatnabagi training program ama ngasi Department of Horticulture and Soil Conservation na sinduna pangthokre. Lai thaduna longmi singda sendong tanana bahiramda pangthokhiba training aduda Horticulture and Soil Conservation gi thabakta gi potharaba Director KS Kiran Kumar amasung Joint Director AS Ningmina Tharongi maru oiba miyoi sing oikhi. Thauranga mari leinana as Ningmina haikibada Manipurda tongan ba aing asagi khenaba mafam kaya leiba maramna lei thabada khwaidagi chunaba mafam oire mahakna makhata na haikibada horticulture na mafam taruk khaidoktuna lei thahanaba MCA gi makhada project paikhatli Malemda urei chatret phangbagi manungda
Manipurda chani yankai mathoi hauba ngambana aikhoina kanna honarabadi India gi leigi map ta Manipur su yauhanbada laina thokani haiki halaga aikoi si district amada mi chani umna 200 hectares ko leita ki district mapan gi hectares su ya no ador gi otu tu dia ma na kani 1000 metric tons ko thong ganda aikoi na outside the state ta aikoi na pitoga aikoi lo laga aikoi fully business to le aikoi indon and galakani ha si wa kan to bugi aikoi na ngasi bi flower si paiga penasi maya population review hai Indo-Myanmar border fencing gi matangda center gi luchingba singda taknaruna ba Chief Minister Okram Ibobina luchingba political party kaya gi luchingba singna ngasi numidang pung nipan taba matamda Prime Minister Dr. Manmohan Singh ga unagani tawramba adu Prime Minister gi achinba meeting kaya leibadagi unakhidre kari numita unagani haiba haujikmaki oinadi khangbangamdri haina Delhi dagi phangba pau amana hairi RIMS की नर्सिंग कॉलेज की मंगा सुबह फाउंडेशन डे की थौरम RIMS की जुबली हॉल द पांगथोखरे थौरम अदुदा मणिपुर यूनिवर्सिटी VC प्रोफेसर H नंदकुमार RIMS की डायरेक्टर प्रोफेसर S शेखरजीत चामोक कॉलेज ऑफ नर्सिंग कोलकाता की प्रिंसिपल प्रोफेसर महाश्वेता बोस कम्युनिटी हेल्थ नर्सिंग एम्स की प्रोफेसर एशिया क्यूरेसी कॉलेज ऑफ नर्सिंग RIMS की एडवाइजर प्रोफेसर M. Damentina Chingba Miyoi Singna Sarukyake. Tharamga Mari Lainana College Asigi Principal First Year Tamlibi Mahiroi Singi Lem Lighting and Oath Taking Ceremony Pangthok Pagaloinana College Asigi Souvenir Amasu Release Tauke. Wangang Kibasing na Fongdok na Kibada Nurse ki Sinpam Asi Yamna Singthaningai Oi Masagi Ethics Kangna Tabak Tahoningi Haibawa Fam Sing Fongdok na Kib. Director Sekharjit na RIMS की authority na kanna hotna badagi mapung phaba nursing college ama oibangam le haike Manipur University की Vice Chancellor H Nandakumar na phongdokhibada anaba singi damak nurse haibasi yamna darkar oi Florence की wakalon sing nursing na kaukthok leidabani haike When professional nurses had very little choice of service because nursing was centered in hospital. Besides nursing, career opportunities are now more varied for a number of reasons. Some of the career options of the nurses are staff nurse, provides direct patient care to patient, ward system, community health nurse, teaching in nursing includes clinical instructor, tutor, senior tutor, lecturer, associate professor, and others. Tungda college asigi lisingani tarani thoi tarahumdoi ki BSc nursing da first year second year amadi third year da position fanglaklaba mahiroi singda khudol pot piduna pukning thogatki Manipur State Cooperative Bank के Professional Chief Executive Officer Hapu Haibadabida Bank asigi employees singna changsilakpa khongjanggi makha chatharakpa oina hayengdagi matam kaktaba thabak lepagi strike changsilagani hairi strike asina maram oiduna customer singna khudong chadaba mayok narakpada Manipur State Cooperative Bank Employees Association gi maikaidagi nungai pagaloinana matam kharadang awaba khangminanaba association gi maikaidagi appeal tawre Thawal district ki manung channa Indo-Myanmar lambi ki IVR road oiriba Wangjingdagi Karen Bikhok taba lambi asi haujik Koilas thanaba sem sariba asida hapliba nung asi quality leitaba balu single oibana roller kan natakpada leibak ole haina Youth Voluntary Association Wangjingna mari leinaba singi pukning chingsili association gi president na phongdorakpada lambi asi chahi 15 rongi mamangdagi chahi amagi manungda tha taruk lekhom thoklaga tha taruk amana uphul hauduna miyamna chauna khudong chadaba mayokna duna lakhibane adubu handak ikhang khanghaudana lambi asi koilas tharagani haiduna haukiba November tha manungda kanna chatharakibane association gi maikaidagi thabak suriba contractor singda matam sangna chatnabagi dama quality leiba nung sizinabinabagi matangda mifam ama pangthok minasi haina khanghanki adubu laibak thibadi mifam asida contractor singi maikaidagi KSS Jiten Secretary Wangjing Karen Bikhok Road Development Committee Koba Amana
चिथी अमा थारक्तुना थबक चिनबा मरमना मिफम यावबा ngamloi adubu miyamgi apianba oinabagidamag sarkargi sanction yaudana thabak asi paikhatpani nakalgi drainage yaudana suriba thabak asi quality control tawba oithokloi nakalgi drainage chananaba honaminasi haina khanghalakhi masi daita yaudaba miyambu karisu leitana khanba thawongni hiram asida mari leinaba minister amadi local MLA na yengsinbiduna lambi asi matam sangna chatkadaba mawangda sembinaba pungning chingsili lambi ase ngasi dagina conference panthui do ngasi dagina laiba December ki tang 10 bawgi manungda nung si prajana pami panung makhala se purutna lambi si loisna bo mana vidragadi ekoi lambi si ta bo thingjagini sigi manungda mari leinaba sub contractor sinsina prajagi apamba si panthu pigada amadi department ni side gi yengjan bigada amadi honorable MLA local sigi MLA na masi yengjan bigada ung changi yo hapse press gi isinyam si tamjagi ngasi nungthil pung ama makhairom taba matamda uripok achom lekai da accident thokpagi thodokta miyoi ahum sokpadagi hospital da laikanakre thodok thokpham dagi phangba pawgi matungina tata gari amana auto rickshaw amada thingzillaba matungda auto rickshaw aduna khamduna leiba bolero amada amuk thingzinbada sokhibane MSF ki mamang chahi lisingani tarani thoi tarahumdoi da chatnaramba letterhead amadi receipt book amata chatnara roi hairi nauna khalaba Federal Executive Committee na nauna paikhat kadaba thabak thoram sing athuba matamda miyam da laukthok lagani amaromda MU gi makhada hayengdagi hogadoriba semester exam thagadoriba mahiri singda MSF na yaifa pawjel pirakli Sangai Pata Leiba Manipur Sericulture Project Management Complex the Leiba Pukri Singda Sericulture Director Ginjamang Simtena nga macha lising kuntra thadakre Pukri Sing asida punna nga macha lak ama thadanabagi pandam thamli hairi nga macha thadaba aduda department asigi assistant director K Manihar yauna atai official sing susarukya khe Thauramga mari leinana director Ginjamang Simtena complex manung da leiriba water body sing asida nga macha thadaduna Manipur da nga gi awat pa leiriba asi kharamakhai mengkhatpa ngamnaba honagani ningol chakobagi matamda miyam da ahongba mamalda nga phanghananaba honagani haikhe water body si ising si yam phayna leye asi sing leiba sida yam lemna leyan ba mawdi nga thadarega konthangda leikai mi oisunu kana oisunu especially chakobunumita harega at a subsidized rate the yonba yagira haibagi wakanda thadabni handang marak post office ki khuthangda tharakpa potchai watna yaurambagi pau mathang thorakli Sega Road Dobi Machu Lerakta Leiba Saubam Anil Kumar gi Bangalore de Leibi Machanupina post office ki khuthangda register tawduna tharakhiba Firol Imphal yaurakpada watlam le hairi Anil Kumar na phungdorakpada mamang thagi kunithoida mahaki machanupina Bangalore dagi Firol khara post office register tawduna tharakhe ngasi Imphal head post office dagi pot thonglare haibadagi lawba chatki Bangalore dagi kilo 13 makhai lumba podyom adu Imphal yaurakpada kilo 5 khak oina piramkhe mangjaunana arumba hanthana yaurakle haiba pau pirakpada yumda hangdoglubada listing 15 romgi pochai mangba khanglakpani haikhe Manipur Sarkar gi Department of Transport na draft transport policy ama publish tawkhre policy asana transport kamari leinana issues sing lambi gi asoi angam thoktanaba khongthang sing ising lambi nongthakki amasung urban amadi rural gi infrastructure sing yaure policy asigi matangda view amasung comment sing December 15 phawbagi manungda piraknaba mari lenaba department amasung agency singda yohankhre loinana sarkar gi website su upload tawkhre hairi hajik sanabagi paw lobirasi Yankai Taret Suba Sar Churachan Singh Memorial Football Tournament Miyamna Sisimit Haina Khangnaba Tournament Asigi Qualifying Round Hayengdagi Mapal Kangjaibungda Hauragani Tournament Asigi Sponsor Chahi Asidagi Manipur Development Society MDF na sponsor tawduna lupa lakh manga tournament asi
सिलनबगीदमक पीरगनी ममांगी चहीदा सिसिमिट की विनर द लुपा लाख अमा पिरंबदु चही असिदगी लुपा लाख अनि रनर सप्ता लुपा लिसिंग यांखई ओइरंबा अदुना लुपा लाख अमादा हेंगलगनी क्वालिफाइंग राउंड असिदा पुन्ना टीम कुन्ना सरुक यादुना लंबा तौनरबा मतुंगदा सुपनगी टीम मरीखक क्वालिफाइंग राउंड गिदमक खंगतकनी टूर्नामेंट असिदा पुन्ना क्लब कुन्निपान अदुगा स्टेट असिगी मपालदगी टीम अहुमना सरुक यागनी हाइरे अपुनबा फिटनेस सेंटर न सिंधुनांगसी पैलेस कंपाउंड लेबा MFDC द अहुमलक सुबा ट्रांसफॉर्मेशन चैलेंज पांगथोखरे फॉर अ बेटर हेल्दी सोसाइटी हाइब थीम द पांगथोखिबा चैलेंज असि हौदोकपगी थौरमदा अंड्रो केंद्रगी MLA थौनाउजम श्याम कुमार सिंह मणिपुर कॉलेज की रिटायर्ड प्रिंसिपल प्रोफेसर लाइस्ट्रम सदानंद अमदी ऑल मणिपुर पावर लिफ्टिंग की प्रेसिडेंट कुमार मैतई सुसरुक्याखे अपुनबा फिटनेस सेंटर की मैनेजिंग डायरेक्टर युमनाम हेमलेट अमदी सेंटर असिगी डायरेक्टर रोमेशना सेंटर असिगी ट्रेनी सिंगदसु खुदोल पटपीखे था अहुमगी मनुंगदा मसा यामना नोइरंबदगी नोइबा हंथाहंदुना फिबम मूर्ति चाहनबा मसा पारंबदगी मसा फहनबा ngambagi changdamnaba asida punna participant चामना सरुक्याखे अदुबु ngasi फाइनल इवेंट असिदा नुपी 13 अदुगा नुपा 19 सरुक्याखे युमनाम हेमलेटना ट्रांसफॉर्मेशन चैलेंज पांगथोकलिबा असि समाज असिदा तिंजंग काइजंग दबा मसामो फबा अफबा समाज अमा पुरगनबा होनबदा मतेंग खरदंग ओइनबगिदमक पांगथोकपनि हाइखे मसा फन मतेंग पांगदे अदि हाजम कोन संकोकलगा असि कोन चुनाल कोदना लेबसिदा कोइ अदुकि मतिंग माइजै अनमतुम सु असि मसे मतम सु सुम क्यासे कोइदा ai kana to geni ani konjai duga जूनियर गर्ल्स नेशनल फुटबॉल चैंपियनशिप दा मणिपुर की नुपी मचा सिंगना सेमीफाइनल दा बिहार बु माइथीब पीदुना मणिपुर फाइनल चंख्रे ओडिशा की कटक ता चथरीबा चैंपियनशिप असिगी ngasi सानखिबा फाइनल मैच दा मणिपुर ना बिहार बु अहुम सिनोदा थोइखि मणिपुर की गोल सिंग अदु अहानबा हाफ के मिनट अहुम चटपदा रत्नबलाना अहानबा गोल चनखि कुनिथोय सुब मिनट दा कलमिनाना अनि शुभ गोल चनखि अहुम सुब गोल असिदी बिहार की सानरोय अमना सोइबदगी चनखिबने अनिशुब सेमीफाइनल दा युम्बु उड़ीसाना तमिलनाडुबु अहुम सिनोदा थोइख्रे फाइनल मैच उड़ीसा गा लोइनाना दिसंबर 5 दा थेंगनारगने मापन सुब जादोनांग मेमोरियल फुटबॉल टूर्नामेंट की ngasi सानखिबा अहानबा मैच दा NYC नमथलोंगना NKYC नमगाइजांग खोपुम्बु अमा सिनोदा थोइख्रे नोंथिल सानखिबदा गुफाबाना TKYC तौसांग खोपुम्बु अमा सिनोदा थोइ माइथीब पीख्रे सेमीफाइनल सिंग था असिगी मंगादगी सानबा हौरगने जनवरी 3 तगी चेन्नई की सैत्यभमा यूनिवर्सिटी द पांगथोकदौरिबा ऑल इंडिया इंटर यूनिवर्सिटी टाइकोंडो मेन एंड विमेन कॉम्पिटिशन दा मणिपुर यूनिवर्सिटी की महुत सिलुनबा नुपा अमसुंग नुपी सानरोय पुन्ना 13 खंगतख्रे खंगलबा सानरोय सिंगना दिसंबर 8 के नोंथिलपुंग अमा ताबा मतमदा कोचिंग की दमक MU स्पोर्ट्स डिपार्टमेंट ता रिपोर्ट तौरनबा खंगहलकली मंगोलिया दा पांगथोखिबा जूनियर मिस्टर वर्ल्ड अमदी मास्टर बॉडी बिल्डिंग चैंपियनशिप लोइनाना उड़ीसा दा पांगथोखिबा ईस्टर्न इंडिया बॉडी बिल्डिंग अमदी विमेन फिटनेस चैंपियनशिप दा माइपाकलबा अंबा की टीम ngasi खुमन लंपाक यूथ हॉस्टल दा ओखरे अंबाना सिंधना पांगथोखिबा थौरम अदुदा MLA TS बिश्वजित सिंह अंबा की एडवाइजर एंड माइपाक अमदी MOA की एसोसिएट वाइस प्रेसिडेंट DH नबकुमार सिंह सरुक्याखे मंगोलिया दा पांगथोखिबा जूनियर मिस्टर वर्ल्ड दा देवना सरुक्याखे मास्टर की कांगलुप्ता प्रेमचांदना 3 सुब पोजीशन तारखे अमरोमदा ओडिशा दा पांगथोखिबा चैंपियनशिप अदुदना AK जदानंदना KG हुम्बुद्रा मंगा की कैटेगरी दा गोल फंगबता नतना ओवरऑल चैंपियन ओरखे अतई माइपाख्रब बॉडी बिल्डर सिंह अदुदी KG हुम्बु मंगा की कांगलुप्ता KH दोरेंद्रोना अहानबा पोजीशन कैटेगरी असिदा M थोइबना अनिसुब पोजीशन KG हुम्बुद्रा मंगा कांगलुप के मखादा TH साइंटिस्टना अनिसुब पोजीशन KG हुम्बुद्रा मंगा की मथकी कांगलुप्ता RK स्वीदेव अनिसुब पोजीशन
केजी हुंबुगी कांगलुप्ता MD Mutibur Rahman अनिसुब पोजीशन अदुगा केजी यांखै मंगागी कांगलुप्ता H Nautana अनिसुब पोजीशन नुपीगी कांगलुप्ता सेंटीमीटर चामगा हुंबु हुंदोगी मखादा अखाम दाइना देवीना अनिसुब पोजीशन कैटेगरी असिदा TH सरिताना मंगासुब पोजीशन अदुगा सेंटीमीटर चामगा हुंबु हुंदोगी मथकी कांगलुप्ता W जमुनाना अहुमसुब पोजीशन तारक्तुना मणिपुरना ओवरऑल टीम चैंपियन लोबंगम लखिबने माइपाख्रब सानरोय सिंगदा मेडल अमदी ट्रॉफी सिंग यंथोक्तुना पुकनिंग थौगतखि थौरमदुदा मिस्टर माइपाकना सानरोय सिंगना ओजा गुरु खक काउरोइदबनी अखांग कनबग लोइनना इमा लेबाक की मिंगचट पुरक्के खंदुना सानगदबनी हाइबा वाफम थमखि थौरमदुदा MLA बिश्वजितना मणिपुरदा स्पोर्ट्स एसोसिएशन सिंग फ्रैक्शन कया थोकपा असि लाइबक थिबने अपुनबना पांगलनी हाइबसी काउबीगनो हाइबा वाफम सिंग फोंदोखि बानालाली नतगा अमना लागे हाबी वकलो नसदे इदी पुन्ना कलेक्टिवली यूनिटी अमस हाइ बायबसी मसे मसे तारगदे कोई यूनिटी लेबुनो अदन यूनिटी आउ कदे कोई माइटो फाइट तौ एनी कॉम्पिटिशन ngasi nongmagi ai ngasagi pau ICAR lamphel patagi phangba paugi matungina ngasi ki khwaidagi saba degree celsius 13.3 khwaidagi ingba degree celsius 8 nungseta yawba ising manil gi chang ayukta chada marfudra nungthildana chada nifunipan nongjugi chang nelne लोइसिलकपदा मरोइबा पाउ अमुगहना इंटरनेशनल डे ऑफ पीपल्स विथ डिसेबिलिटी की थौरम मणिपुर दसु पाक्सना पांगथोकनाख्रे डिसेबल सिंगिदमक सरकारना अखनब थौरंग कया पाइखटली हाइना मिनिस्टर AK मीराबाईना फोंदोख्रे अमदी यांखै तरेट सुबा सर चुराचान सिंह मेमोरियल फुटबॉल टूर्नामेंट CC मेट हयंगदगी क्वालिफाइंग राउंड हौरगनी ngasi gi onadi ISTV पाउ मिटिंग दाबिरि बसिंगवा मकना खुरुमजरी